ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯝꯐꯥꯜꯒꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁ꯭ꯇꯥꯔ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ इम्फाल की निचाईपाट चुथेक्ता लैबा बीजेपी मणिपुर प्रदेश की हेड ऑफिस ता नागा पीपल्स फ्रंट NPF की एक्टिव वर्कर तराहुंदोई बीजेपी ते यवरकपगा मरी लैनना तरामना ओप्पगी थौरम अमा पांगथोक्रे। अमदी हौखिबा पुंग कुनमरी असिदा इंडिया की ओइना मियोई लिसिंग तरामंगा चमापन मार्फु माथोई नौना नोवल कोरोना वायरस पॉजिटिव ओइख्रे मियोई चामगा हुमफु तरुकना लैना असिना मरम ओइदुना लैखिद्रे। मियामना गवर्नमेंट पीबा कोविड-19 की SOP सिंग निंगथिना ngakna chattuna chathokpa matamda mask opiba sanitizer sijinnaba khutsa sengna toina hambiba amasung foot taruk ki distance ngakna chatpa haiba chatna kangnon sing asitung induna COVID-19 lagi ngakthok minasi loinana chahi 19 ni mathakta laiba miyoi singna COVID-19 vaccine soidana kapthok piu hauze pausandok na pizari Imphal ki Chingmairong da laiba Classic Grande da ngasi Manipur ki Chief Minister N Birena Star Education Manipur launch tawkre. Thoram aduda Manipur ki Chief Minister N Biren Singh, Education Minister S Rajan, Education S ki Director L Nandakumar, Star Education ki Co-Founder amasung Brits International Academy BIA gi mihut J Skimelman na dignitary sing oina saruk yakhe. COVID-19 na piba chaitheng fana lairabasu education gi lamdadi laingak asina angamba thakta hotna duna lakli haina Chief Minister na thoram aduda mahaki warol pireduna haike mahak na haiki budget ki senfam kaya laklaga kaklaga health thadari education gi oina physical class to bayada maramna online class story phone laiba ngamdaba mahiroi singi lupa crore arni kaithoktuna mobile phone kaya laiduna pikre ngasigi lainga asina laukhatliba khongthang singtha bagi loiba nairoi UPSC gi exam thana bagi damak state asida handaktasu coaching class hangdokhiba laire telaba matam asigi manungda BJP na luchingba lainga asina education sector danga sidi aduki matik ahongba lakhanba ngamle Niti Ayog ki report matung ina India gi apikpa state sing asida Manipur na education gi lamda khwaidagi makokta laire haina handakta laukthokpa su laikre ngasi aikoina larik tamniba si government job khakta fangnaba nate miyamda thabak piba ngamnanaba mahai tamgadabani haina Chief Minister na makhata na phongdokhe job is a Manipur like state. We are not having any income, any revenue, any resource. But even though we are receiving it, because we do differently, I repeat again. Same budgetary provision was there, same setup was there, Chief Secretary was there, CM was there, Minister was there, everyone was there. But nobody was getting the free treatment card of ₹2 lakh. Nobody was getting. But now, after coming our government, we are providing 2 lakhs each to the needy people to get their treatment freely in the hospitals. Ngasi Imphal yin Nichaipat chuthekta laiba BJP Manipur Pradesh ki head office ta Naga People's Front NPF ki active worker tarahumdoi BJP da yawarak pagamari lainana taramna uppagi thoram ama pangthokre. Hopkinson A. Simren na luchingba Fungyar Assembly Constituency da NPF ki workers sing aduna BJP da yawarak pagamari lainana pangthok pathoram aduda Assam ki Cabinet Minister Asok Singhal, BJP Manipur Pradesh ki President A. Sarda, Chief Minister N. Biren Singh, Education Minister S. Rajan Singh amasung BJP ki maru ibathomi kaya su saruk yakhe. Thoram aduda Chief Minister N. Biren hai ngasigi thoram asina BJP da miyamna thajaba hengalakpagi yamna mayek laraba khudam amani BJP bu miyamna nongma nongmagi sagalakpagi changwang khalakli lakadori ba state assembly election asida BJP na chawna mai paktuna sarkar semlagani haina Chief Minister na makhata na phongdokhe Fungyar Kamjong district se Manipur ki manungda Ihan hanba toti sing loina thaba district ama boy is man level padi ko sumi ko
ngasi kamzong yung napilambi difference from difference part of the state connecting directly with the capital city of Manipur. Matamamata layam na mayam Shabana Mandov, medical facilities, police facilities, banking facilities, connectivity. See life of mayam in the last 4.5 years. How kibapung kudmari asida injagi oina miyoi lising taramanga chamapan marfu mathoi naungna novel coronavirus positive oikre miyoi chamaga humfu taruk na laina asina maram oiduna laikhidre ngasi Union Health Ministry na thadorakpagi data gi matung ina laibak asida how kibapung kudmari asida miyoi lising tara taret ka chanipan humfu mathoi discharge tauki recovery gi Chang sada maudrani pan dasmik sino taret yaukibagalonya na fagalakiba migi masing crore ahum la kuntra humdoi lising maudrama pan ga chamapan humfumatoi sukre injagi oina hauzik active case lak ani dasmik sino amal lairi lonya na hauzik fawada covid vaccine gi dose court maudra taret lak kun humdoi lising humdra taret ka nifumanga kapthokre Matay Manaw yaw na miyoy ahum heroin gram chatrukun mga kakonana Narcotic and Affairs of Border NAB Manipuri team na ngarang fagat kre. Pulis tagi fangmapaw na hay miyoy sing asi sa gol sa numitkin numidang wayrampung mga makhayrom taba matamda NH2 gi sekmay da car amada tong duna lakpada heroin kakonana fakibani. Drug adu sapon kep yang kayda hapto na purakbani faraba miyoy ahum adudi Chandel district tagi yang kolet mahakiloy nabi nemnay kim amadi Tecnopol district tagi halkomang kawi makoy dagi pulis na Hyundai car i10 ama mobile phone ahum lonya na Aadhaar card ahum sufagat ki NAB police station da miyoy sing asigi matakta case ama lakhat kre hairi hauze pawgi maraktan na aten break abalong minasi Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang office, Changangai, Makhalekai. Contact number 8837483810. Breaking matung na makataba pau bizari. Azadi ka Amrit Mahotsav ka Maria na Assam Rifles na sinduna Freedom Cycle Rally ama September mga da silong dagi lamtaduna October anida Delhi gi raskata tungkiba cyclist singbu IZAR South ki Major General Alok Nares na nga sitaram na okre. Imphal gi Mantri Pukrida laiba IZAR South ki complex ta officer ahum amadi cyclist kontrabu ok pagitharam aduda Major General Alok Nares na hai Bharat basi sing na nga si ningtam na hingmang amli basi ningtam lanmi sing na laibak asi ningtam na bagidamak honaramba thaudang sing amadi makoy nagkathok lambasing adunani Bharat ningtam bagi chahi humdra mga surak pasida ningtam lanmi sing na mamal naidraba ningkha tamba Bharat ama aikhoy da pirambani haibasi kauthok loidabani amadi makoy bu matam chupada ningsing si haiba paujel puba cycle rally ni haike mahang na hai cyclisting asuna Bharat na ningtam lan sokna khiba mafam kaya fauraba matung Delhi gi rasgata thungladuna Lal Kila da rajya gi thakta pangthok pathoram amada saruk yakhi makoina ningtam paujel puduna kilometer lising ahum gi mathakta cycle thoki On the Azadi Ka Amrit Mahotsav, the Assam Rifle had organized a cycle rally, and in that our personals, they had gone from here all the way up to Delhi, and it got culminated on 2nd of October, which was an event which was organized at the Red Fort after the visit at Rajghat. So today we have got together over here just to in a way to appreciate the efforts of the cyclists, because it was the longest cycle rally which was carried out by any organization during this event. It was more than 3,000 kilometers. Numit humni thangnana
India da petrol amadi diesel gi mamal wankhalakli petrol gi mamal na paisa kuntra manga hengatuna Delhi da petrol gi mamal liter amada lupa chamaga manga dasmik nif mari mapan yaukre amasung diesel gi mamal na liter da lupa maudra mari dasmik ani yaukre Mumbai da petrol gi mamal paisa sino dasmik ahunga mari hengatuna liter da lupa chamaga tara mathoi dasmik Mari ahum pire amasung diesel na paisa sino dasmik ahum taret hengatuna liter da chamaga ani dasmik ama manga pire Kolkata da petrol na liter lupa chamaga taru dasmik ama sino yaure amasung diesel na lupa maudra tare dasmik ahum yaukre Chayol amagi mamang dagi thawgi company singna diesel amadi petrol gi mamal asi leptane hengalakpani October gi tara nithoi amadi tara humdoida thawgi mamal hengat khidrabasu October tara mari dagi ngasi pawba leptane petrol amadi diesel gi mamal asi wangkhalakli Hauzik pawgi maraktan na aten ma break ama muklong minasi Occasion singidamakta makhal kya gi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fongbigani amadi adomgi apamba mongda cake customized tawbagi khudong chabasu pisari khudong chabasing asi lawbina bagi damakta lensing biro aikoi gi address NG College Road near Naurangtong phone number 9864112972 Aikoi ki online partner food wifi amasung food web tagisu order tawiba yagani Break matung da taram nokchari makhataba pau pizari Naga hogi ahanba federal mifam ngarang Nagaland gi Dimapur da laiba Hotel Samrati gi conference hall da pangthokre mifam aduda Indo Naga peace process ki matang da tongan ba warep kaya lauke Naga ho na Naga gi iho amadi Naga gi puwari gi hakkamari lainana phibam chetna lepli haiba warep yauke Inglising ani tara mangagi August ahumda sahi taunakhiba framework agreement na yumpham oiduna Indo Naga political solution purak na bohot na bahay basida mifam aduna warep lauke Naga hogi matung ina federal mifam aduda Arunachal Pradesh Assam Manipur Nagaland amadi Myanmar gi Naga hogi unit singi mihut singna saruk yaki hairi Naga political issue gi waroisin purakpada Naga national flag amasung constitution gi wafam na thaiba yaroi firep asi karigumba mawong amatada compromise toba yaroi haina NSCN IM na fongdokre wafam asi NSCN IM na cherol amada hai Naga national flag amasung constitution asi Naga political struggle amasung identity gi thadokpa yadraba mapung oiba saktam amani Naga singi maihorol dagi laijaraklaba Naga gi Firalbu Naga singna kaidawnung dasu lalon pot onthok loi abadi mamal lepat tawroi mamang thaktagi hauna government of India na masana ngangthokiba wanga pangamdana Naga singda oida padaba wasak kaya saktuna lakli asiguma nanthak asida Naga singna amuk hana pangthararoi haina su NSCN IM na phongdorakle Hauzik aroi bada baroiba pau amuk hana Imphal gi Chingmairong da laiba Classic Grande da ngasi Manipur gi Chief Minister N Birena Star Education Manipur launch tokre Imphal gi Nichai Patu Thekta laiba BJP Manipur Pradesh ki head office ta Naga People's Front NPF ki active worker tara humdoi BJP da yawarak pagamari lainana taram na okpagit thauram ama pangtokre Amadi haukiba pung kunmari asida Injagi oina miyoi lising tara manga chamapan marfu mathoi naungna novel coronavirus positive oikre miyoi chamaga humfu tarukna laina asina maram oidon lekhidre PONYTV gi nungthil gi pau mit eng tabiri pasingbu khuramjari